ꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯉꯤꯅꯣ ꯍꯥꯏ ꯆꯦꯅ ꯊꯣꯡꯕ ꯃꯥꯏꯔꯣꯡ ꯕꯤꯀꯝꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯄꯦꯔꯨꯛꯅꯦ ꯄꯨꯅꯦꯝꯖꯔꯤ ꯃꯌꯥꯝ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯃꯩꯇꯩ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯅꯧꯕ ꯆꯍꯤꯁꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕ ꯂꯥꯟ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯅ꯭ꯌꯨ ꯌꯔꯅꯦꯅ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕꯁꯤ ꯅꯠꯇꯦ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇ ꯅꯝꯕ ꯚꯤꯗꯤꯑꯣꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯗꯣ ꯆꯤꯡꯗ ꯂꯩ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯒꯨꯝꯕ ꯃꯄꯥꯟꯗ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ ꯎꯇꯤ ꯑꯁꯪꯕ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯧꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯄꯥꯡꯈꯣꯛꯂꯥ ꯎꯇꯤ ꯑꯁꯪꯕꯗ ꯊꯥꯛꯅꯕꯗꯣ ꯀꯃꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯅꯤꯗꯣ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯀꯥꯟꯅꯕ ꯈꯤꯇꯪ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯆꯦꯆꯦ ꯑꯅꯤꯒ ꯇꯧꯔꯒ ꯎꯇꯤ ꯊꯣꯡꯉꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯍꯪꯕꯤꯔꯛꯏ ꯄꯤꯌꯥ ꯏꯕꯥꯅꯤ ꯅꯝꯃꯤꯟꯅꯗꯕꯩ ꯃꯔꯝꯁꯦ ꯑꯩ ꯁꯤꯗ ꯂꯩꯕ ꯃꯥ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯂꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯃꯣꯏ ꯌꯨꯝꯒꯤ ꯃꯤ ꯃꯔꯤ ꯃꯇꯥ ꯂꯩꯇꯕ ꯌꯥꯎꯋꯤ ꯑꯗꯨꯒꯤ ꯀꯔꯃ ꯂꯣꯏꯔꯒ ꯍꯥꯞꯀꯠꯂꯛꯀꯅꯤ ꯑꯗꯣ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯦ ꯈꯜꯂꯒ ꯑꯗꯨꯝ ꯃꯌꯥꯝ ꯏꯕꯥꯅꯤ ꯈꯠꯅꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯈꯠꯅꯔꯣꯏ ꯑꯗꯣ ꯃꯥꯁꯨ ꯑꯁꯣꯝꯗꯩ ꯍꯥꯞꯄꯛꯀꯅꯤ ꯑꯩꯁꯨ ꯁꯣꯝꯗꯩ ꯍꯥꯞꯄꯅꯤ ꯑꯩ ꯌꯨꯝ ꯊꯣꯛꯑꯀꯥꯟꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯥꯞꯃꯤꯟꯅꯅꯤ ꯃꯥꯁꯤꯗ ꯀꯣꯏꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯤꯟꯅꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣ ꯍꯧꯔꯁꯦ ꯄꯥꯡꯈꯣꯛꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯟ ꯌꯣꯜꯂꯦꯕ ꯁꯤ ꯂꯨꯄꯥ 50ꯅꯤ ꯑꯗꯣ ꯄꯥꯡꯈꯣꯛꯁꯦ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯤꯔꯒ ꯁꯨꯃꯥꯏꯅ ꯗꯣꯠ ꯑꯃꯨꯕ ꯅꯝꯕꯁꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯅꯕ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯏꯅꯦꯕ ꯗꯣꯠ ꯑꯃꯨꯕ ꯅꯝꯕꯁꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯅꯕ ꯄꯥꯡꯈꯣꯛꯅꯦꯕ ꯑꯗꯨ ꯈꯟꯗꯣꯛꯑꯒ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯗꯣꯏꯅꯦ ꯃꯌꯥꯏꯗ ꯃꯨꯁꯨꯛ ꯃꯨꯔꯒ ꯗꯣꯠ ꯑꯃ ꯅꯝꯃꯤꯁꯦ ꯁꯤꯅꯦ ꯗꯣꯠ ꯅꯝꯗ꯭ꯔꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯤꯅꯦ ꯁꯤ ꯍꯦꯛ ꯑꯣꯏꯔꯁꯤꯗ ꯁꯤꯔꯣ ꯃꯠꯃꯟꯕ꯭ꯔꯥ ꯃꯠꯃꯟꯂꯦ ꯂꯩꯇꯦ ꯑꯩ ꯌꯦꯡꯉꯛꯄꯗ ꯐꯠꯇ꯭ꯔꯥ ꯀꯣꯟꯅꯗ꯭ꯔꯦ ꯑꯗꯨꯒꯤ ꯖꯪꯒꯜꯗ ꯊꯤꯕ ꯂꯥꯛꯏꯅꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯣꯏ ꯃꯐꯝ ꯈꯪꯉꯕꯅꯤꯅ ꯈꯔ ꯌꯥꯝ ꯄꯥꯜꯂꯨꯀꯣ ꯑꯗꯨꯝ ꯍꯦꯛꯄ ꯂꯥꯛꯑꯗꯕꯅꯤ ꯀꯣꯛ ꯌꯧꯔꯛꯑꯦ ꯌꯥꯔꯦꯗ ꯌꯥꯅꯤ ꯌꯥꯔꯦ ꯂꯩꯇꯦ ꯁꯤꯗ ꯑꯞꯁꯜꯂꯣꯈꯔ ꯂꯩꯍꯧꯗꯕ ꯁꯤꯗꯁꯨ ꯂꯩꯕꯅꯤ ꯌꯥꯔꯦ ꯃꯁꯤꯅ ꯌꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯍꯩꯔꯤꯕꯣꯞꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯁꯤꯡꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯈꯤꯕꯒꯤ ꯄꯥꯊꯔꯒ ꯁꯣꯗꯥ ꯕꯥꯏꯒꯞ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁꯣꯗꯤꯌꯝ ꯄꯥꯡꯈꯣꯛꯂꯥ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯁꯦ ꯃꯪꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁꯤ ꯆꯥꯔꯒ ꯇꯨꯝꯕ ꯖꯤꯔꯥ ꯃꯤꯊꯤ मटर खितंग बेकिंग सोडा खितंग 그말 보통가 말해. 시시해. 이미기 동안 되잖아. 네. 마찬가지 하게 생각들. 완전히 해.
ꯆꯦꯡꯗꯨꯗꯤ ꯉꯁꯥꯏ ꯀꯥꯝꯕꯗ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯍꯣꯏ ꯃꯆꯥ ꯐꯥꯔꯁꯀꯤꯗꯨꯗ ꯂꯣꯏꯔꯦ ꯆꯦꯡꯍꯧꯗꯣꯔꯦ ꯉꯁꯤꯗꯤ ꯎꯃꯣꯔꯣꯛꯁꯤ 1, 2, 3, 4, 5, 6 ꯑꯇꯩꯅ ꯍꯥꯏꯅꯦ ꯅꯣꯏ ꯁꯕꯇꯥꯏꯇꯜ ꯌꯦꯡꯉꯤ ꯃꯌꯥꯝꯁꯦ ꯀꯣꯔꯤꯌꯥ ꯁꯤꯔꯦꯜ ꯀꯃꯥꯏꯅ ꯌꯦꯡꯉꯤꯅꯣ ꯍꯥꯏ ꯅꯀꯣꯛ ꯉꯥꯎꯗ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯗꯤ ꯍꯩꯅꯔꯦꯗꯅ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯁꯤꯁꯤꯔ ꯆꯦꯅ ꯊꯣꯡꯕ ꯃꯥꯏꯔꯣꯡꯕꯤ ꯀꯥꯡꯁꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯅꯤ ꯉꯁꯤ ꯌꯦꯡꯕ ꯇꯥꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯄꯦꯔꯨꯛꯅꯦ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯀꯩꯅꯦ sila habang nga yan, medyo manipura. Ngarang, nahan naman eh. Okay, may tayo nga iba nga ayab do. Ayun tatawa yun ho eh. Pero macam-macam. Mo dito stove na. Manang yaw. Mo yung mga white oil do na to. Pura may kayo man ba. Ay sila mo na han dito. Kung siya manang yaw ba han do. Yung sa akin dun. Enggak malunya. Ooti Asangba ya. Yung tawag-tawag ni Chang Mane. Chalo pangaroy na ito ay sinuway ito na ito. Ito ba? Finally! Suci diminta saja buat suci itu bersiapa mana? Ampun. Kan baru sih kan masa cina dam. Hebo man ngayong siira ka. Tamoy pili. Lagi. Buat. Hala. Ooti Asangba ko sana dyan. Chào cái chào. Chắc là vậy. Em là tôi mới thôi mình video để tôi mà đi. Ito man eh. Ayun bit ito nila. Alam mo siya, extra 좀 하다 봐. Hấp đây. Ngarang nga hapit ito siya na. Oh. Andun niya. Hapit di Singju Ooti ka di. Ilang kita mo na. Chana được rồi. Kasi aluwa ako na. Ay, nai junior ma hapit do. Kali. Đây hapit do. Aluga nga ya kaurebu ko. Chatle do. Piyay ba siya. Samput pa may na hanggang yala siya. Tiksi mo pala putro pa niya. Diba, di sama ni. Pakasa na. Hebo sa ba yung mga yaw eh. Ngon rồi. Sang đi. 이건 뭐냐? 양쪽 보나마네 4분 보면. 난 말이야, 너무 더.
ꯇꯧꯋꯦ ꯃꯅꯨꯡ ꯁꯥ ꯀꯩꯀꯩꯁꯨ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯁꯤ ꯑꯍꯨꯝꯗ ꯑꯗꯨꯗ ꯑꯝꯇ ꯉꯥꯅꯨ ꯊꯣꯡꯉꯝꯃꯦ ꯁꯥ ꯆꯥꯅꯤꯡꯉꯦ ꯉꯥꯅꯨ ꯊꯣꯡꯕ ꯀꯩꯅꯣꯒ ꯑꯣꯛꯁꯥꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠꯇꯨꯒ ꯃꯆꯦ ꯑꯁꯥꯡꯕꯗꯤ ꯑꯩꯈꯣꯏ ꯉꯥꯅꯨ ꯊꯣꯡ ꯆꯥꯕꯗꯨ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯃꯆꯥ ꯑꯃ ꯂꯩꯗ ꯏꯃꯥꯟꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯉꯥꯅꯨ ꯄꯨꯔꯛꯄꯅꯤꯗꯨ ꯁꯦꯠꯄꯗꯤ ꯐꯖꯅ ꯁꯦꯠꯅꯩꯌꯦ ꯉꯥꯅꯨꯁꯤ ꯆꯥꯕ ꯌꯥꯕꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯎ ꯑꯩꯈꯣꯏ ꯇꯣꯔꯕꯣꯠ ꯑꯔꯤꯕꯗꯣ ꯑꯗꯨ ꯍꯥꯞꯇ ꯍꯥꯎꯕꯅꯦ ꯑꯩ ꯆꯥꯗꯦ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯎꯋꯦ ꯆꯥꯏꯕ ꯇꯣꯔꯕꯣꯠ ꯍꯥꯞꯄꯗꯣ ꯑꯔꯤꯕ ꯍꯥꯞꯇꯣꯏꯅꯦ ꯑꯅꯧꯕꯗ ꯃꯍꯥꯎ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯔꯕꯣꯠꯇꯨꯅ ꯌꯥꯝ ꯃꯥꯏ ꯁꯤꯔꯣꯝꯁꯦ ꯃꯣꯔꯣꯛꯇꯣ ꯑꯗꯨꯝ ꯉꯥꯔꯤꯒ ꯊꯨꯝꯕꯗ ꯍꯥꯞꯄꯦꯗꯅ ꯇꯛꯈꯥꯏꯔꯃꯨꯛ ꯍꯥꯞꯄꯗꯤ ꯍꯥꯎꯋꯦ ꯍꯦꯟꯅ ꯆꯠꯅ ꯂꯧꯔꯁꯤ